April date 18 da akoigi ichinik now chino sang amasung yurengambo kuki militant hatkibada thonglang atongba benamai haina lengmai khun asina akoi lengmai gi nataga thonglang atongba gi benamai gi customary gi matung ina makoi ani leichidawda akoi su nungai tawa amasung makoi gi awabada saruk yawminabgi ngasi thonglang atongba village na maikhu asina akhoi isa yobu ngamdrasu maikhu asina makhoi mafamda makhoi bu ningsingba amasung makhoi gi awabda saruk yawi haibagi akhoi bena mai gi custom matung ina akhoi ngasi maikhu asi thagatna leibani aduna mipum khuding mangda ngasi dang kun humdoi numita akhoi gi ichin inaw ani leichidawigi awaba phongdokpa numita akhoi thonglang atongbasu asigi saruk yauri haibagi paudam jari aduna mipum khuding mangna masigi awaba si mayam asi saruk yauri aduga benamai asisu yauri haibagi ngasi maikhu asi chukhatna leibani habsi ni mayam ngunda ninsing hanbani. Thank you.